ngasi numida wairam phongkiba tuan Manipuri sifong singdigi amasum thokiba thawdo wathok singdigi maru oibi I pausing khonga saraga Manipur top channel gi maikedi mayamna thamjagi ahanmada tamthina hatkraba athuan abonmai mihat ki mayokta sangsilakpa khongjang singda mateng pangani lupsing haukiba September gi tang kungani thoida Jirangrong Baudi Assam Manipur Nagaland gi hanagi president aduga housingna advisor oiriba Athuan abon maibu Tamenglongdagi security force singi mamang maktadagi sakangnabasingna phaduna pukhraga hatolaga thamlambagi thawdodu Manipur gi miyamna taraina lawfam thokte mihat adu all Manipur United Clubs Organization amuko Manipur Student Federation MSF Poirei Leimarul Meira Paibi Apunma Manipur amadi all Manipur Women Voluntary Association awang mathakta condemn tawi amadi maralaibasing phanaba honabada miyamna sangsilakpa khongjang singda mateng pangani Manipur lengakna leijabi pangal sijinaduna miyat pasing phatuna matik saba sairak pigadabani khudaki oina miyat pasing adu phaba ngamdrabasu miyat adu kana natragana karamba lupna sathabano haibadu yamna marik sumna miyamna Manipur lengakna lauthokpham thoi haina lupsing asigi president amadi secretary singna puna khuyek piduna thadorakpa sirola mana phongdorakli sirola duna makha taraduna hai athuan abon maigi tamthiba mihar adu lamdam sigi lenga amadi miyamda piriba kihanbagi paujel di mihat pa khutpu natragana lup adugi mayokta kanagum amatana wangang ba yaroi natragana thabak tabu yaroi habigi mawong nemadi athuan abon maibu phaduna pukhiba amadi hatolaga thamlamba mafam adu Manipur lengakna karimata tawba ngamdaba mafamni haiba utpani miat pasingna athuan abon maibu hatkibagi maramdu miyamda sengdokpa ngamdribasina taklibadi mak Manipur apunba wangangba madi thabak tawbagi damak hatkiba oiramgani haibasida miyamna hena singnari mihat pakangbuna security force ngi mamangdagi ifong athuan abon maibu phaduna pukhraga atopa mafam amada hatolaga thamlamba duna thogaliba wahangdi lamdamsigi miyam amadi Manipur lengakna mihat pasingi mathakta karibu tawba ngamlibagi habisini miyamna pamali mathau masa khangdraba mafamdra duty tariba security force adugi mathakta sapsaba thabak lokhatpaga loinana mihat pasing amadi thawdu adugi sarau sinbada yauriba miyoi khudimak matik saba sairak pibaduni miat pasing phana bohonabada lengakna miyamdagi mateng lofam thoi amadi miat pasingi maramda pau piba natragana makoibu phana bohonabada mateng pangosingda reward pinaba lokthokpiu samna hairabada athuan abon maibu hatliba kangbudu phaduna matik saba sairak pidaba sugya yaro hadi security force singi mamangda ifong phaduna pukhibada karisu tawba ngamdraba state sigi security force singna karama matamda miat pasing adubu phaba ngamgadoribano haibasi miyamna hangnaribu wangni wangsigi pakhomdu Manipur laingakna matam sana pebiu athuan abon maigi tamthiba mihat asidadi Manipur gi state force singi haising mamadi mapangaladu karimata fudokpa ngamlarodra social media viral oriba video singna uriba saktam sing adudadi state force sing adu miat pasing adugi makhada leibugum tawri singi mafam singda leiriba state force sing asi leitieng yoina sum thamliba jala natragana miyamgi punsi amadi lantum ngakna ba leiribra hauzik singi mafam singda posting piriba state force khudingmak Manipur apunbagi wakal khalananaba laingakna thorang ama pekhat piu natragadi Manipur gi tunglam chatta yamna khudong sadaba ama lakani hainasu siroladuna makhatana phungdurakli atopa pawamana kosembu lan uhonana bohonare people's war group haukiba thakragi mamangda lup asina tungi yumburel oirakadoriba mairoi singi maraibak lebliba lamdamasigi amata ngairaba loisang council of higher secondary education Manipur kosemgi manungda lairamba sanainabasing loisinduna tangdu laitaba mawong amada laiduna mairoi khunaigidamak asangba thabak thoramsing pangba ngamhananaba honaduna lakhi laibak thibadi masagita khanba phamdol tabu mihauba sagaigi maitan asiba kharana hairiba loisang asibu adumak sanainaduna lehananaba honari loinana council of higher secondary education Manipur bu khabai khara saduna okhaiduna lana uhananaba hotnare haina aina thingraba people's war group Marxist center gi central media coordinator gi secretary Lenin Maitain khuyek piduna thadorakpa serolamana phongdorakli
Marak thana ngasi Manipur gi COVID-19 update myam na pizage ngasi miyoi punna manga COVID-19 positive oiduna laikidre have report mala eduga punna miyoi lising ahum ga sam ga subna gi amana COVID test tawki aduga miyoi sani ga tarana COVID-19 positive oiba thengna rakhi hari aduga ngasi gi oiba positivity rate si 6.8% lairi hain supali aduga ngasi punna miyoi sani ga tara COVID-19 positive oirakraba miyoi singsi Bisnupur gi miyoi mari Sandel gi miyoi taru Susampur gi miyoi mari Imphal East gi miyoi nifugom da Imphal West gi miyoi khangwang wangduna miyoi samaga supna gi manga COVID-19 positive oiba ngasi thenaki Kaksing gi miyoi tara Kamjong gi miyoi taru Kangpokpi gi miyoi taru Senapati gi miyoi mari aduga Tamenglong gi miyoi ani Thawbal gi miyoi nipan Ukhul gi miyoi tara gani thoi punna miyoi sani ga tara COVID-19 positive oiba report fangke duga ngasi ziribam None Perzol yauna Tengnopal yauna hariba district singisida COVID-19 positive oikibagi report fangde aduga ngasi COVID-19 positive oiduna laikhidraba miyoi manga asi Susampur gi miyoi ama Imphal East gi miyoi ama Imphal West gi miyoi ama Kangpokpi gi miyoi ama Senapati gi miyoi ama punna miyoi manga asi report torakhibani hainasu COVID-19 update sina makhata nasu palli makhasa tharak poina to papawa mana Kamjong da leiba PHSC tha amagi manungda no makhaktang office kari Kamjong district ki Sorathel Milia amasum Sorde khungang ahum sigi khwaidigi maruiba layengpam oriba Sungring village primary sub center asi ana layengi lamda khwaidigi sotaba center oire haina health center asigi convener Lungsin Athari na phungdokre Manipur Press Club ta pangthokpa pawgi mifam amada Athari na hai Hill Area Committee gi chairman su oiriba MLA Laisio Kaishingi Kendra su oiriba Sungri da leiriba PHAC asita supnagi nurse yauraga staff mari khakle staff mari asi nimit khudingi office kabagi mahutta tha amagi manungda no makhak angang singi immunization ga mari lainana kari office ki matik sab building su laiti staff sing su sang naina kadaba maramna khulahum asigi khunja sing awaba kaya mayoknari hiram asida tuan ba department singna haija sirol iduna khangan khraba sunga si phawbara thabak to onthokpide haibigi ningamdaba phongdokhi makhasa tharak poina to papawa mana abonmai mihata sinaba sing phana ba Tamenglong gi tuan mafam singda combined force operation sathaba hore senaba amata lemna Tharoi Chief Minister en berena haikre thasigi kungani thoi da Tamenglong headquarter da lenga na tuan project sanga gi thorom numita Zerengrong baudi gi lusingba athon abon maibu lahulup amagi miyoi singna phakhiba thawdo du security gi ahoba kya lehen khiba du home minister gi sars pubu oina miyamda lankhre thawdo du senaba sing phaduna aingweba thabak lokhatkani abon mai phabada yengduna laithokhiba police personnel taraga taruk suspend tokre athon abon mai gi imungi apamada lenga na soidana pangthokani senaba sing phanaba Tamenglong gi tuan mafam singda combined forcing operation hokre madugi inquiry tawnaba IG amana lusingduna thijilagani senaba sing amata lemna Tharoi wafam sing asi Chief Minister gi cabinet conference hall da athon abon mai tamthina hatokhiba thawdoka mari lainana pangthokpa pawgi mifam da Chief Minister na phongdokhibani Chief Minister na makha taraduna thawdo si lenga ki maikei digi amadi Chief Minister gi maikei digi su akan mamong na kandem tawi laikhidraba abon mai si politician amadi social worker oibadana tana singtam ani gi marakta afaba mari thamna bo honaramba misakni makpo ayuki matamda phakhiba thawdo adu yengduna laithokhiba police personnel taraga taruk suspend tawkhiba duda Tamenglong police ki station ki OC ASI amamam yauri state lenga na IGP intelligence ke Radeshyam na lusingba member om gi committee amasemne committee asina hapta amiki manungda lengakta report pikhanaba haikre CM na makha taraduna abon mai miyata senaba CSO oisanu suspend tokhiba police personnel singi mamang na inquiry satakhigani thawdo asida IMC naramlabadi NIA da case asi sinagani aki state lengakna thawdo asi nungaitaba phongdokpaga loinana laikhidabagi imungda sanaba ex gracia pibaga loinana matik saba masa yauragadi police department na thabak hapnaba thorang lek ngasi gi pawgi mifam adu DGP LM khautai ADGPL
Kailun amasum IGPK Radheshyam Sarugaki haina pausina makatari atopa pawamana Comrade Kunzo Laikidre Asiba Masa Rimsta Kathokre CPIM Manipurgi Secretariat Member Matam Sang Oiramba Comrade Langporapung Kunzo Masagi say Maudragan to Shubo Matam Masagi Kungang Kundraku Makala guiding us a yuk Laikidre Laikidraba Comrade Asi Zananeta Irabotki Losing Makada Sanction Kipa Manipurgi Lomi Singi and the Lond Losing Musingi Marakta Amaga Pau Faunaduna Sauna Mating Pang Kipa Misa Amani Comrade Asin Laikidabada CPIM Manipur State Committee na Minute Anito Mina Leptuna Awaba Fungdokre Lunana Maki Asiba Haksang Rims Impalda Kathokre Hanis Paus Napali Amaramdana SI suspend Tabuna Kanare Yamna Sabu inquiry Matoduna NIA Sinagadabani Manihar Thasigi Kunganito the Tamenglong headquarter the Manipur Sakargi Go to Hills program Ama Yauba Lakiba Erang Baudigi advisor Weriba Athon Abon Maibu security singi Mamang Makta Father Pukraga Hat Kiba Duda DCSP Kaidule Hobage SI Masamasu BDF Ama suspend of Wamadi terminate Tabuna Kanaroi Yamna Sabu inquiry Ama Matoktai Taudo CSP Amadi DCG Takta Tawoina Tauraga Hat Libra Hybrid Signataba Ngamdi Haina Manipur Labor to one to arm CSO Singilu Singna Pawgimi Mamada Fondokre Ngasinung till MSU headquarter the Pomising Unabada Aduda Saruyakiba Nipkogi President Manihar Tongam Nahai Numinadu the security Amadi intelligence Laps Ohelibasi Karigino CM the attack Torama Taragadi CM Kudakta Adum Sian Gadoribra Athon Abon Mai Simi Ama Oizeragasu Singi Isam Samba family Amadigi Tolokpanate Ma Asiyam Namasak Naiba Miss Amani Asigumba social worker Ama Isam Samna Hatok Pahibisi government to mean Lightok Pam Tokte Tampak to Oiram Labadi Numit Adumakta Paba the Yari Singadu Sandawagi Makat Leram Lagani Kaidobagi Frida Tadok Sing that low later Tampak Tamba Dumina Sing the Sutambiu, CM Nangamdaba Taragasu Habiu, Marie Lenaba Home Department Amadi, Indiagi, Marie Lenaba Sing the Kangani Haina, Paus in the Fundurakli. PCSigi Matang the NIA Sinabio Sigumba, Manipur Gidamak the Kanba, Zirang Marakta Polakpa, Athon Abon Magi Miara Sida Manipur base Tauriba Naga, Isil Inausina, Yaning Brahma, Yaning the Brahabidu, Miam the Sing the Tamba Matautai. Thoramaduda Amkilgi President in charge Lorembam Nganbinasu Miat Asigi Matang Wapam Kya Fungdoki Haina Pali.